ꯏꯇꯥꯎ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯎꯈꯠꯂꯕ ꯆꯨꯛꯅꯤꯅ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯑꯣꯏꯗꯕ ꯋꯥꯅꯤꯗ ꯅꯨꯄꯥꯅ ꯑꯉꯥꯡ ꯄꯣꯛꯑꯦ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯗ꯭ꯔꯤ ꯅꯪ ꯈꯪꯉꯕ꯭ꯔꯣ? ꯑꯩꯁꯨ ꯇꯥꯗ꯭ꯔꯤꯗ ꯃꯈꯣꯏꯅ ꯄꯉꯥꯡ ꯉꯥꯡꯕ ꯋꯥꯅꯤꯗ ꯅꯨꯄꯤꯅ ꯁꯥ ꯇꯥꯟꯕ ꯌꯥꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅ ꯁꯟꯇꯨꯠ ꯈꯣꯏꯕ ꯌꯥꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅ ꯎꯊꯛ ꯀꯥꯕ ꯌꯥꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅ ꯃꯊꯛ ꯀꯥꯕ ꯖꯥꯠꯁꯤꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯗꯦ. ꯅꯨꯄꯤꯁꯤꯡꯅ ꯌꯥꯗꯕ ꯃꯔꯝ ꯌꯥꯝ ꯂꯩꯗ. ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯤ. ꯑꯗꯨ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯦꯠꯅꯕꯒꯤ ꯋꯥꯅꯤꯗ. ꯅꯨꯄꯤꯁꯤꯡꯁꯦ ꯈꯔ ꯐꯨꯗꯗꯤ ꯚꯥꯞ ꯇꯥꯔꯣꯏꯗ. ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯇꯧꯕꯅꯤꯅꯦ. ꯉꯁꯤꯗꯤ ꯐꯨꯔꯨꯁꯤꯔꯣ? ꯅꯨꯄꯤꯁꯤꯡꯁꯤ ꯈꯔ